Imes Pauda Ming Tabiri Sungwe Yunam Anuradha Devine Kono Kurumzari. Housing Marawi Pauda, India ke Vice President Jagdeep Dhankar Pungkarage Konsata Impal da Laktuna Mairoi Amadi Wasasanga Unaduna Wari Sanakre. Socio-Economic and Environment Development Society SIDK Office Building Sana Nabagingasi Ureb Uyung Tamkre. Maitena Sadun Tribe listed Chalabadi Chingilam Dasu Kundaraktuna, Lamgi Mapu Pawa Urapayabaki Akiba Labina Chingmisina Yadabani Haina, Adani Devina Pondokre. Loinana, Maring Singi Sehi Manga Kudingi Pangtokpa, Hong Kong Festival Labikal da Pangtokre. House of Bausan Episode. India ke Vice President Jagdeep Dhankar amade mahake loina be Sudesh Dhankar ngase pungkharage khongsata Imphal da laktuna DM University Manipur University amade Handloom and Handicraft ke lamdan National Award phangkraba lamdam asige sangnaraba miyo kya ga unaduna wari watai sanakre ngase Vice President Asina Imphal International Airport ta tungkhibaga Matamda Manipur ke Governor Susri Anasuya Wike Chief Minister and Biren External Affairs Amazon Education ge Union Minister of State Dr. R.K. Ranjan Yauna Lenga ki Lucheng Basingna Haraute Amna okay. Mani Impal da Tunglaki Baga Impal ge DM University da Pangtok Pataramba Amada University Asagi Mahiroi Amadi Oza Singna Unaduna Wari Sanaki Tungda MU da Pangtok Pataram Amadasu Saruyaki. Taromadu da Wangaladana Vice President Jagdeep Dhankar Nahai Naha Oriba Mahiroi Singna India Bu Malem da Masak Takadoribani Maramaduna Mahiroi Singna Tongan Tongamba Lam Singda Masak Tokpa Mioi Amamam Oibatanatana Leba Kasage Taudang Leba Misak Ama Oinaba Honagadabani Manipur Asituduna Masak Taglu Drapasu Lamdamasi da Piriba Mingtol Asina Adumak Taksaribani Mahana Manipur da Lakpa Pangzaba Asi Yamna Leba Paba Amadi Nungaiba Pui Haiki Mahana Makata Duna Hai Mahaki Kongsat Asi Maru Aina Education da Miang Tamduna Lamdamasi da Mahiroi Singa Unana Bagi Wakalon da Lakibani Awang Nongpo India Asi Lam Kya da Chokolak Liba Mapam Amani Masagi Manungda Manipur Asi Lam Kya da Chokot State Amok Oidi Maru Aina Manipur Asi Malam da Pangdaba Hidaki Pambi Kaya Marangkai na Pangba State Amani Masina Maram Oiduna Lam Asida Industry Lingbagi Kudong Sabasulay Bani National Education Policy 2020 ge Matangda Paliduna Mahana Hai Lenga Kasina Mahi Masingda Ehenba Miang Tamduna National Education Policy Hongdoktuna Apava Education System Purangna Bahonari Masida Naha Oiriba Mahiroi Singna Tongan Tongamba Lamsingda Ehenba Wakaloksen Tansinduna Malemda India Po Masak Tanaba Honesi Haiki. Tourism is flourishing. Health and education sectors are blossoming. The rich beauty and culture of Northeast is being felt in the hearts of every Indian as also outsiders. दुनिया के किसी भी कोने में चले जाओ, किसी भी भूभाग में चले जाओ, जो ब्यूटी नेचर की, जो कल्चर यहाँ का है, जो वार्मथ है, आपको कहीं नहीं मिलेगी. Manipur da sabagi changka henna hengalakpadagi tangai phadana lokhakadaba thabak tharam sing lokhanaba sarkarna sem saduna leire tangai phadrabadi school summer vacation thadokpa natraga matam ngangkhal hanbana chingba thabak tharam sing su lokhatkani haina ngase hal minister amati Manipur sarkar ge wangang loisu oiriba Dr. S. Ranjana phongdokre wafam asingasi Imphal West da leiba Olympian da park da Paka Hek Thangnana Leba Maphamda Socio-Economic and Environment Development Society SIDSK Office Hanana Bagidamata Urebo Yung Tambagi Tharamda Thoiba Mitolange Waram Piraduna Minister na Phongdokibani Mangna Hai Mausage Khal Kaitharapage Amadi Honglakliba Asige Jaitheng Asi Manipurda Handaki Chahi Asida Adukim Matik Chauna Mayongnare Kudamoina Turienkia Lekrak Jatkiba Amadi Uwakya Mang Kangsilapa Asini Kaitharak liba mausage khala asi hanagi phiwamda hanjal hannaba yokhatpa haibasi
मियोइबा अखोइगे तंगाई फदना तौदबा याद्रबा इथौने हाइना लौफम थोई मरमसना अखोइ मियोइ अमममना यामद्रबदा उपाम्बी तरा तरा थादुना बपुंग मरेब फाद्रि फावबा कमिटमेंट अमगा लोइनना सेनाद्रबदे महोसागी खल असि कनबदा यामना अचौबा मतेंग अमा ओइगने हाइना मांगना फोंदोरकले उरेब इयुंग तंबगे थरंपा अदुदा सेट्स के वाइस प्रेसिडेंट अमदी पुंगफम के एडिटर ओइरिबा ए रविंद्र शर्मा सोशल वेलफेयर मिनिस्टर हैखाम दिंगो अमदी एनवायरनमेंट एंड क्लाइमेट चेंज के जॉइंट डायरेक्टर टी ब्रजकुमाना थरंबपो अमदी अखनबा मीटिंगन ओइना मथंग सेना सरुयाखी Natraga even some temperature hengala the school sing through the office of the Honorable Minister Education mon request orga schools ibo yari maka even assemblies ibo matam khara to onra natraga even schools ibo nangkhat pra natraga even if needed summer vacation bo nangkhat pra phabra haibaki even adugi wakhan bo tam then adai kitang amuk nonga khara churak padu then sum adu idea sige mayam ngasi BJP Manipur Pradesh के जनरल सेक्रेटरी केसर कुमार सिंहाना हाउनबी मटुंग इना दिबोंग खुनो कम्युनिटी हॉल कम कांगसंगा अमा संगा ख्रे संगाबगी थरमदुदा BJP Manipur Pradesh के जनरल सेक्रेटरी केसर कुमार सिंह याइफा लमसिंग क्लब YLC दिबोंग खुनो के प्रेसिडेंट लमापम रोमेन सिंह BJP जिरिबा मंडन के प्रेसिडेंट के जादू YLC दिबोंग खुनो के एडवाइजर के विनोद सिंह अमदी YLC दिबोंग खुनो के एडवाइजर PH हरिबाबू शर्मा चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुग्याखी संगाबगा मरी लेना BJP मणिपुर प्रदेश के जनरल सेक्रेटरी केसर कुमार हाई जिरिबाम डिस्ट्रिक्ट असि पिकलबसु पिकना नोम के संथानिंगा ओइबा मफम अमा ओइरकले मसिदा मिपुंग खुदिमंगना अमना अमबु मतेंग पंगनदुना मियामना खंगनबा डिस्ट्रिक्ट अमा ओहेनबा होनमिनसी अमदी मानबा खुनाई अमा ओहेनमिनसी हाइना फोंदोखी याइफलम सिंह क्लब दिबोंग खुनौगे थौ पुबसिंगना हाई लिसंगनी तरातरुक्ता साबा हगलबलगा मतम कुइना लोइसिंददुना लेरकलबा कम्युनिटी हॉल कमकांग संग असे कुमजा असेदा साबा लोइदुना सिनबा असिना मियामगी ख्वाइदगी नुंगाइबा नुमित अमा ओहले हाना फोंदोखे मिजो जिलाई पॉल कोबा मिजोराम की लुपा अमना चुरसाम्बो की इहौगा मरि लेनना मखोइना पामलिबा डिमांड सिंह अदो फुलफिल ओइदबा तारगदि मिजोराम दा लेबा मणिपुरी सिंहदा खुदोंग थिबा थोलकदबा मयामदो हाइदबा मिजो की लुबा असिना दाइटा पुबंग हमलोय अमदि मणिपुर की चीफ मिनिस्टर एन बिरेन सिंहाना तौरिबा एक्टिविटीज मयाम सिना नॉर्थ ईस्ट दा लेरिबा जाति पुरुप सिंगे यूनिटी दा अकाइबा पीरे हाइना हौखिबा अप्रैल तांग कुंट्रा लेसंगनि कुलुमदोइदा थादोरकिबा स्टेटमेंट अदुबो अमियाना स्ट्रांगली कंडेम तौये हाइना अमिया की चीफ एडवाइजर केट्री मयम कुंदन सिंहाना Kabugans, Karsat Elebas Sri Bhubaneswar, Sadhu Thakur, Sanatan, Christy Kendragi, Mandap the Punkiba, Miyangi Mipam Amada Pondokre. Mana Makatana Hai, Miyamgi, Chief Minister Ama Oriba, Jati Purup, Punamakta, Mijang Mikai, Naidana, Yapanaba Todang, Kaya, Paikaliba, Chief Minister Amada Asumna, Usetabagi Tawong, Doroba Asi Yamna Pende. Makoina Haikiba statement Singa Adu, Handokadabani Amadi Jayili Sing Ani Henbagi, Puari Lezeriba, Mitei Shingni, Makoina, Tizanba Watpana, Kangdabani, Haiba Wapam Sang Pondoki. Asagumba Mizo Lopa Asigi, Tawongbo, Yaning Daba Pondopagi, Public Rally Ama, Jaliba Megitang, Kunmato Lisangani Kulum Doida, Mitei Pankal Amadi Bisno Priyagi Loop, Kayaga Kusandaraga, Jalagani Haiki. Ngasigi Mipam Maduda, Amiyagi Tongisanga Amadi, Kungang Kayadagi. Atai Maru Eba Miyoshinga Loinana, Nikhil Bisnopriya Manipuri, Mahasabha Assam State General Secretary, Jisnoj Singha, Vice President, Rukini Kumar Singha, Amadi Working President, Bisoja Singha Sarugyaki.
Maitena Sajan tribe ki lista Chalakatarabati Chingi Lamsingda Maitei Singda Kundaratuna Lamsingi Mapu Pauba Oyapayabagi Akiba Labena Maitena SD lista Yaurokpada Chingmi Singna Yadabani Adubu issue Asagi Matangda SDGC Amna Wari Sanaba Hairakpataragadi Kadi Tauba Yabagi Haiba Adu Kanagane Haina Sungi Tribunant member Adani David Sorona Punduragli Wapamasi Manipura High Kona Lengakta Jayol Marigi Manungda Mitaibu SD lista Chanhanbagi Mataudawa recommendation Tagadabani Haina Pirakiba direction Adu Lengangna Tabako Oina Pangtopa Yaro Haina Atsumna Sinduna Chingi district Singda Satpa Travel Solidarity Marske Manung Channa Senapatida Chatkiba Kongsat Amada Pangmi Singna Hangba Wahanga Amada Haikibani Achungi Miang Makada Senapati District Student Association Amadi Atai Lub Kiana Mapungo Iba Thodang Longtuna Ayuki Pung Taramatoiram Taba Matamdagi Chatkiba Ngasigi Kongsat Aduda Senapati Tonga Tonga Mama Pumdegi Lakpa Mioi Lising Taduklomna Sadugiaki Senapati Public Ground Degi Hauraga Senapati Town Ki Akoibata Chatkiba Kongsat Adu Loidaba Matunda Senapati Ki Tongan Tongan Ba Mahiroi Lupsingna Senapati DC ge Kutangda India ge President da Maitei Miteina SD lista Chananaba Honariba Ase Yaroi Haduna Memorandum Amasupishin ki Adani David Chorona Makatana Haikebada SDGCM na issue Asigi Matangda Wari Sanaduna Warishin Proxy Haina Mamangda Tokiba Apil Singi Matangda Pongmisingda Hangba Wahangda Mahana Makatana Hai Maitei Ase Lamdam Asida Kunda Miniriba Purup Singi Marakta Kwaidiki Chokapa Purupa Mani Loinana Karigumba Maitei SD lista Jalakpatarabadi Ngasi Chingda Maitei Singna Kundaba Yadriba Asisu Yaraktuna Chingmi Singi Lamgi Mapu Makoina Orapayai Asumna Chingmi Singi Tonga Tongamba right kya Maitei Singna Lokiba Yabage Akiba Labana issue Asida Atsumna Yaningdabani Adubu SDGCM na Wadi Sanabagi Matangda Tonga Tongamba Wapam kya Pongtotakliba Adu Karigumba official Oina Hairapa Lairagadi Atsumgi Maike Dagisu Lub Asigi Luchingba Singa Tanaduna Kari Toba Yabage Haiba Adu Yang Singani Haiki Amaramda ngasige Kongsat adugi matangda Atsumgi executive Polna Makatana Pundurakibada Kongsat asi Chingmi Singi right kanbagi yamna maru eba Kongsat amani Maramasina Palibalenga asina su Singmi Singi right Khangna Tawiyo Maru aina Manipura High Kona Pirakiba direction adu Lengangna Chingmi Singi Ayaba Yaudana Tabako aina Pangthopigano Karigumba Lengangna isu Asibu Chingmi Singi Apambagi Mayukta Warep Lowtuna Takiba Tarabadi Atsumna Chingmi Mayamga Loinana Kongsang Pia Changsingane Haiki Article 371C the even the government of India na power tribal cell area the hill areas any lamam low was government central low authority the constitution for the safeguard of it but the was say Manipur so tamgi missing the law cell of yade manamatu na lamga culture traditions safeguard library although once akoi na si hang to people taradi mutation na sulaga any mutation what akoi mi ate laga lam se cell tor patari akoi say culture akoi touching me am the mangi the boy we dalu to safeguard the land and our culture identity thank you. Travel Solidarity March against Mitei SD demand come now let's reason together Haiba Benagi Makada Moria Tanda Rally Emachet Kray Rally Adu All Tribal Student Union Manipur Atsungi Miang Makada Moria Talaiba Hill Tribal Council Cookie Student Organization KSO Moria Block Amadi Cookie Chip Association KCA Moria Block Nasinduna Chatakibani Rally Aduda classified civilized society Maitei should never be categorized under settled tribe. Stop your divide and rule policy. Maitei are not tribals, they are SC, OBC and Brahmins. As Union Tribal, we strongly oppose Maitei demand for ST. Don't infringe on our right. Don't recommend Maitei ST. Demand Amadi. Tribal of Manipur Unite Hainathaba placard sing season aduna ADC Morigi office power chatuna ADC Morigi Kutangda India ke president da demand ke yawa memorandum amasupishin ke
Rally manungda morigi kaitel dukan hotel sing bank amadi school college na singba thong lonaki loidana town manungda gari sing senakide rally adu loikraba matung mahusagum kaithen hotel dukan sing thong hangnaki loinana town manungda gari sing chenaki Maitai na Sidon tribe demand taubuki Mayokta Chandan district headquarters da su ngasi miamna travel solidarity march sakre All Travel Student Union Manipur at Sungi Miang Makada Naga Student Union Chandan NSUC amasung Kuki Student Organization KSO Chandan District na atay organization kaya ka kusanaraga chakiba concert aduda Chandan District leba tungan ba tribe Purup Singi Miyoi Sing Mahiroi Sing organization kaya ki Miyut Sing religious leaders sing village sip sing atay kaya na sarugaki tungan ba waran sing ke iba placard kaya paiduna chakiba concert adu Chandangi indoor hall mamang dagi hauraga Zapho Bazaar thoduna DC Chandangi office complex forward chatke Mafam du Yoraba Matungda Deputy Commissioner Chandan Mayang Lambam Ras Kumar ga unaduna Naga Student Union Chandan NSUC Kuki Student Union KSO Chandan amasung NSUC ge Constituent Unit Sing Haibadi ALT Asum Kana LKK MSU SDS TTBR 333R amadi UPK ge Maikai degi DC Channing ge kuthangda India ke President da memorandum bisingke Haukiba tha April ge tang kunithoi da Sana Athletes Organization sau kaksing ga warigi general body meeting pangthulaba matungda chahi lisangani kulumdoi dege lisangani kumanga phawa organization asige thau punaba nauna khankraba miyosingda April ge tang kontrada sarsinake aduga chahi anige tam ge damak thau punaba khalabasang manungda M Ramesho na president L Mohandas na vice president P Godadhar na secretary Y Sarana treasury M Premchand Amade P Bizena joint secretary Singh N Zubesho na games and sport and Radha Mohana social and culture ge thau puragani Masidanatna member turret advisory board member mga amadi internet auditor Singh yauri Sengmai Municipal Council SMC Manungda Leba 1/1 gi map gi jurisdiction gi Wangmada Leba Miyoi Nipunipan Ward Asige electoral roll da Lanaming Johnson Lamle Haina Hause Ward Asige caretaker councillor Oiriba Thiam Surjana Maransirakli Ngasi Impal de Leba Impal Press Club da Pangthokiba Paugi Mifam Amadar Surjana High SMC ke 1/1 da Asida Puna Botter Lisangama Contract Rukmuglai Water Atiga Yanaba Matamda 1/1 Asige Botter Masing Alsina Kahena Wangna Lay Masigi Sayanaba Lightingai Asida Electoral Registration Officer SDO Lamsangna 1/1 gi jurisdiction gi Mapanda Laiba Botter Nipunipan Hapsilapa Asiyamna Laibak Thibani Masigi Matangda Haukiba April Gitang Kunmangada Awang Sangmai 1/1 da Laiba Progressive Youth Development Organization to Amadi Parau Khomba Development Association Hariba CSO Ani Asige Oiba Mipam Amapangtuna Tawung Asibu Yaning Daba Pongdoki Loinana Aiba Zerol Su Concern SDO Asida Pisenke Laibak Thibadi Concern SDO Asida Complaint Hansan Taurabasu Ngasi Pauba Tawa Sadaduna Lady SDO Amadi Official Sing Asina Tauriba Tabak Asi Gamiki Ek Amadi Rolge Wang Madadi Maramasana Sarkagi Marilenaba Authority Sangna Miang Sangbituna SDO Amadi Official Singh Matakta Ainki Oiba Tabak Laukat Piu Loinana Niam Lana Nona Hapsalagaba Bota Nipunipan Asi Lautoka Doribra Natraga Adum Tamgadoribra Haina Marilenaba Sarkagi Authority na Lagleba Pansayat Election Asi Haudringida Chapsaba Ama Khangan Piu Haina Pongdoragli Wakataba Smoina Tada Sigi Maramna Moida corrupted or Yara Hagasi, Chinabamde, Maramaduna, State Government is Haitaki, State Eco Kobam Riva, Adugumba, Officers Singing Matakta, Atubatum Excel Locopiu, Adugamoina, I knew one have to live a minute to the pan Asi, the singer, Moesi, things in Bigada, the Prophet Bigada, Hagatu, Lakato election seeking Mamuina, Madugi, Wapamdu, Taman Pamsi.
Chinnaningai oiba mongda masaki chahi kuntrarom surabi thangmaiban hizam dewan laikai dagi Divya Misiga Mari Lainana Mahapo Hatpada Chinadaba Mapuraba Laistram Rocky ki mache ani Toksom Ongwi Sarita Laistram Omita Amati Mache ki Machanupi Laistram Bhumika Ngasi Kota Putoglaba Matung Nimitara Mangani ki Judicial Custody da Remand Lauthakre Mishi asida sinadi bane haiba Muishing Kota Putoglaba Matung Police ke akanba section Thoranga Loinana Putorakpa Gari Thatuna Khoisaunaraba Miamna Mishi asigi matangda Achumba Langlan Langzenta Putoktuna Marangi Matik Sabadandi Pigedabane Haina Jarab Court Mamangda Pen the Bagi Kolaukia Lauduna Police ka Mungaba Kaya Thokre Nakalamuram the Misi asigi matangda upon Balop Ningthaukhongge convener Nungsibabu Haisnamna Hai Leikhidrabi Dibiagi Thawai Yaudraba Haksang Haukiba April Getang Kulumdoida Postmortem Loikre Adugo Postmortem Reporter Thauri Yalaka Sibane Haiba Adu Dibiagi Haksang da Dapam Taratruk Lerambagaloinana Mahaki Kanauge Tingalda Asoiba Amata Leramdabana Misi Asigi Matangda Aseng Malangla Langzen Putoktuna Sumba Wayal Petriba Pauba Asiba Haksang Laukiro Haiki Tengapan District ki Manung Channa Leba Lebi Maring Kundasu Maring Puruki Oiba Chahi Manga Kudingi Hongkap Festival Tend Kapa Tharamba Amang Ngarangdage Hauraga Ngasi Pawa Pang Thokre Festival Ase Maring Purupka Tana Thanaba Yadarba Festival Amani Maring Purumna Lebak Manungdage Kepdage Thorakpa Matamda Sobi Haiba Sahing Chaba Samakal Asina Maring Purupo Mutpayana Chaki Hairi Samakhan Asi Kunsa Singna Hakrabatungda Kunsa Singna Nina Tana Hingbangam Lagani Haibagi Nungaipa Harapagaloinana Sagi Saktampi Yeklaga Tend Kapagi Pangthopa Festival Amani Festival Asi Haudringai Noma Walingai Matamda Leikhidraba Thawai Singe Mongkhamda Chalaga Thawai Makhoisu Lakpiu Kumsidi Hongka Festival Lai Haiduna Pau Piraga Ten Kapagi Tharam Pangthokpani Haide Leikhidraba Thawai ge Ahlaman Singe Lakani Haiduna Yumda Pi Angopana Nupi Amadi Nupagi Pida Tongan Tongana Sembiduna Thamnai Haide Ten he kapa loiraga yimthong khuding da changduna jagoi isai saktuna sel yek salai sagai ge wari isai ne singba hauraphange ipa ipoge wari kaya isai oina tengthaduna pangthopani haire tungda lekhidraba thawai singe mongphamda amok jagoi isai saktuna amok thindopage thoramsu chathaki Lupalak Nipurongge Mamanto Oigadaba Red Chandanwood Keji Chamaga Humpurongka Konana Interstate Smuggler Taratarog and the British Police na Pare Ase Ayupung Tarumakairam Tarakpada Chennai Bangalore Rota Chittur Police na Gari Sector with a Red Chandanwood Lock Manga SUV Amadike Funky Haina Chittur District Additional SP Sri Lakshmina Haiki SUV adugi matungda thorokpa gari amadagina Red Chandanwood Lock Taret Pangki Gudipala Police Station da case ama register tawkhre hari Lesangani kungi December da Lupalak Niputaru lomge mamal oigadaba Red Chandanwood Lock kuntra phabagi thabo thokrabani Police na makata na pondokibada Red Chandanwood Lock sing adu Andhra Pradesh ke Tamil Nadu da illegal transporting tawi hari Drug ama car ama amasung two-wheelers amakaksu Yarabari Palev Village da thiba humbagi thabak chathabada phagakhe hairi Hauzik aroibada maroiba pau amone pizari India ke Vice President Jagdeep Dhankar pungkharage khonsata Imphal da laktuna mairoi amadi wazasanga unaduna wari sanakre Socio-Economic and Environment Development Society SIT office building sanana bagi ngasi ureb uyung tamkre Maitena Southern Tribe listed Chalabadi Chingilam Dasu Kundaraktuna Lamgi Mapu Pawa Oraba Yabagi Akiba Labana Chingmisanga Yadabani Haina Adani Devina Pondokre Loinana Maring Singi Sahi Manga Kudingi Pangtokpa Hongkap Festival Labikal da Pangtokre Image PAODAM ngasigi de matang asidaloy sade ming tabiri basungba amakana kurumjade